Khandoklaba Matung state Asida Census Tougani Haiba Leingakki Chap Chaba PHEEREP ama HAYENG PAOBAGI MANUNGDA MEEYAMDA KHANGHANGADABANI HAIDUNA THAKHIBA MATAM PAOBAGI MANUNGDA LEINGAKKI PAOKHUM PHANGDRABADI LEINGAKNA NGAMLE Census TOUBIRO MEEYAMNA NGAMLE Census TOUBA THINGNABA KHONGJANG LAOTHOKLAGANI HAINA Campaign for Just and Fair DELIMITATION की MAIKEIDAGI CHEKSIन WAROL THAMLAKLI THOUBAL KAITHEL FAMBI MATHAK MAKHA APUNBA MEETOP Community Joint Coordinating Committee 18 Club amadi JFD ka punna khuchamnatuna senduna THOUBAL KAITHEL pangthokiba Census Tougani NRC hana update tawgadabani haibagi matangda pangthokiba miyam gi khananenabagi mifam aduga mari leinana JFD की फाइनेंस सेक्रेटरी सुनील करामना फोंदोकिबनी महकना मखा तारादुना हाई लमदम असिदगी मीटकोप खंदोक्लाबा मातुंग सेंसस की थबक पाखतबियु हाइदुना मियामना तालिबा डिमांड सिगी मयोक्ता लेंगाकना ngami matagum सेंसस तोरक्लाबदी हिंगना हिंगताबा कीदना मियामना सेंसस तोब थिंगनी मदुरा थोरकपा अफफतगे टेक्चापुम लेंगाकना पुगदबनी लोइनना मियामगी याइफनबा खनबा ngamdraba lenga asigi mathakta miyamna parama tambi mathau tare yelhongmi phuruk kannaba hotnabada aikoina lawfam thokpa thodang sing lawminabada ba hotnabada lamdam asida khundaminari ba mipum khudimakna Thodang lawfam to e Meetop Khandoklaba Matungi mirol kannaba hotnaminase haibada lenga asina pamdaba amagum tumina leisilibasi yaningde Meetop Khandoklabagi amata ngairaba pambaidi NRC hana update tawgadabani masida lenga ngami haiduna census sana torokpa tarabadi miyam horokpa ihau singa torokpa khudingmak lenga asina pugadabani haikina kalamaromda mifam aduga mari leinana JFD convener jecheni ngombamna phongdokibada iset asida horan lona jangkhinduna leisen khraba Meetop miyanja sing takthoknaba NRC update tawraba matung census Tougani Haibagi Chap Chaba PHEEREP ama Manipur lengakna lawro matung August 3 phawbagi manungda miyamda lauthoknaba thakiba matam phawbagi manungda Leingakki MAIKEIDAGI PAOKHUM PIRAKTABA TARABADI MAKHA TABA KHONGJANG CHANGSINBA HAINA MIYAMNA LAOTHOKLAGANI LOINANA JFD task force jangkhilipa khongjang singda lamdam asida leiriba miyamna su asiguma mateng pangbiyu angamba mateng pangbiyu Manipur thokliba lana si kuki amadi mete anigi marakta thokpa lana te thokliba lana sida Manipur thogaya pamba amadi Manipur kanba pamba miyo singi marakta thokpa lani kuki kudima clan pamde mapalamdagi narola changchilakpa chen kuki narco terrorist singa lamdam asigi elhongmi singda landarakpani Meetop singa narolda lamdam asida changlakpuna chingi mafam kayada khunda laita dun leisilaba matung chingmai kya kokthokuna poppy plantation tawra matung madudagi phanglakpa senfa maduna apaba makali khuju khulai laisin duna micham miyam da landa duna makoi gi separate administration ama semna bohona rakliba sida lega asina karishu tawbo ngamdana leidi akhoi gi leibak tungi mirol kannaba hona bada state asida tha sigi tara trade fawba Tara tretagi haugani hana tharangliba mikok thibigi thaba asigi mangoidana lamdam asigi Meetop miyancha hana Khandoklaba matungda mikok thibiyu haijab dalenga asne yadriba karigino karigumba miyamna pamliba Meetop Khandoklaba matung census ki thabak chathagadabani haidun taliba demand asigi ona tainabada lenga ngami matagum census ki thabak pakhalakpa tarabadi makhal makha ke khongjang changsingani haiki Disi kaum senga hayogonde mokhobi moni ejenda legislation on komani korje hoji ekole thami wa kusna hoji uje laibo tam tara tare se August ki tam tara tare se da Meetop Khandoklaba haidna makoi no bodara mo thokeba kana India government na adu Meetop Khandoklaba matamda ekole thiganu haina ekole laibo Meetop yani na ekole laothokla government laothokla government se India government pi ko order Meetop Khandoklaba haibagi mai to nuni ngang se karigino da koi India ki Indian oibra haibagi ekole nate India की कामना citizen करोगे कोई Meetop Khandoklaba तुमरा कुछ दिया है अदुबो Meetop Khandoklaba मांगा एको Meetop हाइबना कोई निमस हाइयु में आंसो पसाकर को गाना है तो अदुबो Meetop या सामने आने कोई खंदोक्यु हाइबने इना सीएस अपडेट Tougani हाइबु वापमो Khandoklaba तारेली लाइव मतन की काम तरे तगिली हाइनुबा खंदोरुबा नाइना हाइनु मामा तो की एजुकेशन नतबा आपको को एजुकेशन थोड़ा लेना सुबह खंडन ले है कि वाली को लोग की बनी अभी लोग की बनो है काम को से रोई को है अगर कोई पाम में बता के सुन होना बा अदो फंगरे ने लेना से वाली को को तुम 이 친구 간절나 보고 마탐다 에코이 미컵 총나바 에코이 공장마 산천버기 따라 가져도 내게 해야지 아나 하이응시 그래도가 해 Tougani Haiba Leingakki Chap Chaba KHANGHANGADABANI aduna hausi poki pudom sida karena ada aiguna Registrar General of India da mengi tam koda ko yang ahjina Delhi desada memorandum pisale adu ki PAOKHUM July ta kuthama ke PHEEREP ai census bahwa adu kumpa department sina karena haikada modi sumna ko NRC se khana legi to amama sanda biu haibado hausi poki oladi asam khak nadana NRC to leite ada makha
si taugi atumba akan nama provision nama musik pogi hoga tidak isi kada kamu pur alo kaki pogi pur kaki interest ye nada ngasi lenga asam raipan central post illegal le aduna baru kada ngasi nagana ngasi maidina adu bupa pogi teroris ngo laman kunana waro matam tersembunyi oke aduna hausuki label yellow ni waliba naga musumati bersama naga dari sekarang naga atau perlu naga si atau perlu ada sih ada nanti